الحمد لله وكفى وسلام على عباده الذين اصطفى أما بعد أعوذ بالله من الشيطان الرجيم بسم الله الرحمن الرحيم وسيجنبها الأتقى الذي يؤتي ماله يتزكى صدق الله العظيم نونسيجر بيتري ناوسين زكاة هايبسي إسلامي فرائض سنگي منungدگي إسلامي يمبي سنگي منungدگي أمني نماز كي متungدا يامنا مرويبا فرائض أمني इस्लाम की युम्बी अमने मुसलमान खुदिंगमकना खंगी ज़कात करीनो हाइबा अल्लाहना इंसान मियोइबदा मागी होनजमन अमदि मागी लाइबक अदुगी मतुंगिना इंसान मियोइबदा पिबिरकलेबा लन थोमदगी लैत लाइरबसिंगी दमक्ता मखोइगी दमक्ता मतेंग पांगबा मखोइदा पिथोकपा अककनबी खरा पिथोकपा मदुबु ज़कात हाइना खंगनै हारिबा ज़कात असकी पांदम करीनो अहानबदा अखोइ तेंतकना खंगमिननसि ताइबंग पान असिदा लैरिबा जाति खुदिंगमक्ता धर्म खुदिंगमक्ता चप माना लैबा इशू हाइरगदी पुक लांबा चाक लांबा हाइबसिनी अदुनसो हाइनरिबनी मपुक लांबसिंगी धर्म अमत लैति हाइना चाक लांबा हाइबसि धर्म खुदिंगमक्ता लै चाबगी दरकार लैबा हाइबसि जाति खुदिंगमक्ता लै लाइरबसु चादबा यादे इना खुनबसु चादबा यादे थाक वांगबा मिसु चादबा यादे थाक नेमबा मिसु चादबा यादे ताइबंग पान असिदा हिंगलबदी चादबा यादे अदु ताइबंग पान असिदा मियोइबा खुदिंगमक चाबगी दरकार लै अदुबो ताइबंग पान असिदा लैरिबा मियोइबा खुदिंगमक इना खुनबदी ओइदे नुंगाइबदी ओइदे अदुना धर्म खुदिंगमक्ता चैरिटी पिथोकपा मतेंग पांगबा मसिगी कानबा मसिगी मतिक मगुन कया अमा पन्नै अदुबो इस्लामना पीरिबा निजाम नीति नियम हक्चिन्ना अकक्नबिगा लोइनना इना खुनबा माना करिगुंबा हारिबा ngamkhai ama piriba madugi changda ina khunba taragadi mahakna tangai fadana mahakki lanthum adagi saruk khara islamna thamlibado khaidoklaga leita lairiba singda thungangedabani haibasi islamgi yumbi yumpham mamu oihallibaneba zakat ki pandam se karino ahanbada zakat ki pandam se tazkiya nafs ikhoigi pukning bu sengdokpa pukningda Allah gi mangal hapchinba dunia bu nungsibagi amamba do lawthoklaga Allah gi nur hapchinba masi zakat ki ahanba pandamni Allah rabbul izzatna mahaki kalam pakta haibiribani wasayujannabuhal atqa hairiba mai adudagi thak wangba adugumlaba lahabu kijaba fattaba singdagi hingjaba mising adubu kanbigani alladhi yu'ti ma lahu yatazakka adugumlaba mioi makhoina pithokliba makhoigi lanthum adubu yatazakka makhoina masagi thawai amadi masagi lanthum ado sengdokjarabani haina Allah gi wahi asidagi khangbngamle kari haina zakat pithokpa asina Allah bu kibagi khudam mo oihalliba Allah bu nungsibagi khudam mo oihalliba masigi maramdagi Allah na mahak asi jahannam gi maidagi kanbigani haribane muttaqi gi thaksi karino hiram khuding makta Allah gi ahkamat khuding makta igi punsi gi hiram khuding makta Allah na tau haibam pham khuding makta Allah bu nungsi pham thok na nungsiraga pang thokpa Allah na tauganu rasul na tauba yade haram bathabak sing aduda Allah bu kifam thok na kiraga hariba thabak adagi mai lai thokpagi awang bathak adubu muttaqi haina kawi muttaqi ki thak haina kawi तो असिगुम लबा मुत्तकी सिंग से अल्लाह रब्बुल इज्जत ना जहन्नम गे मैद के कनबीरगनी अल्लज़ी युती मालहु यतज़क्का अदुगुम लबा मखोइना मखोइगी लंथुमदो अल्लाह की रजा अल्लाह की अपाम बगी दमक्ता पिथोकलेबा अदुइरगदी मखोइ मसाना मसागी थवाई मसागी पुकनिंग मसागी लंथुमबु सेंगदोक चरबनी हारिबने सुमाइना तौदुना अल्लाह रब्बुल इज्जत ना नुंसिबा रसूल सल्लल्लाहु अलैहि वसल्लम मसा मक्ता ओनसिलगा हाइबिरिबनी करी हाइना सूरा तौबा आयत नंबर 103 दा करी हाइरी खुद मिन अमवालिहिम सदक़तन तुतहिरुहुम व तुज़क्कीहिम बिहा लौसिल्लु मखोइगी लंथुमसिंग अदुदगी सदका तुतहिरुहुम मखोइगी लंथुम अदो सेंगनबगी दमक्ता व तुज़क्कीहिम बिहा मखोइना गुनाहसिंगदगी हिंगनबा सेंगना लैनबगी दमक अल्लाह रब्बुल इज्जतना अथोइबा नबी सल्लल्लाहु अलैहि व आलिहि वसल्लम दा हारिबनी करी हाना मखोइसिंगदगी हाइबदी मुसलमान इना खुनबसिंग अदो मदुदगी सदका लौसिल्लु लौथोको दुगा लाइरबसिंगदा यौहल्लु करिगिदमक्ता मखोइ मसा हिंगनबगिदमक्ता मसागी लंथुम अदो असेंगबो ओइनबगिदमक्ता अमसुंग मखोइगी पुकनिंगी अमोटपदो सेंगदोकनबगिदमक्ता मरमदि लंथुमबु नुंसीबा दुनियाबु नुंसीबा हाइबसे मुसलमान अमगिदमक्तदि ख्वाइदगी तमथीबा लैना अमने फत्तबा खुदिंगमक्की हौरकफमसे मसी ओइरिबनेबा हुब्बुद दुनिया राअसुन कुल्लु खतीआ अल्लाहगी नबी सल्लल्लाहु अलैहि वसल्लम हाइबिरमलिबनी दुनियाबु नुंसीबा से अरानबा खुदिंगमक्की मकोकनी हरमलिबने अरानबा खुदिंगमक्की मरानी अरानबा खुदिंगमक्की हौरकफमनी मराल खुदिंगमक्की हौरकफमसे करिनो दुनियाबु नुंसीबा मरमदगी अहेनबा पांबा मरमदगी कलक मिहौबा मरमदगी ओइजोइ थक्ता ngaubा मरमदगी निंगसी समाज असिदा हुरानबा मचिन थीबा सेंदोइ चाबा ज्वार सानबा
सिगुमलबा अमकपा थबक कया लैरिबा मी हातनरिबा मिंगोंदगी नम हारगा सेल लौरिबा मुल्लिबा लाक्लिबा फोइरिबा हाइबा खुदिंमक असे कदाइदगिनो दुनियाबु नुंसीबदगिनेबा अइना दुनियाबु हेन्ना अइगी जेबता मरांग काइना थमनिंगबा अइगी युमदा दुनियाबु नुंसीबगी मंगाल असे था वांगना मथोन मथोन हापकटिंगबा करिगिदमक्ता मसिगिदमक्तनी दुनियाबु नुंसीबा असिगिदमक्तनेबा हाइरिबा पांदमसिंग असिगिदमक्ता मियोबना सीबनाबा असेंगबा मांगबा हलाल हराम अमत्ता येंबा ngamde no khwaidagi ahanbda maru oiribase दुनियागी नुंसीबा से लौथोकपा मसिगी पांदमनी ज़कात थंबीरिबा सदका खैरात इस्लामना थंबीरिबा असे फितनतु उम्मतिल माल लागी नबी सल्लल्लाहु अलैहि वसल्लम नाइदो पिरमनिबनी अइगी उम्मत असिगी फितना से माल ओइरकनी लंथुम ओइरकनी हाइनस ज़कात की अनि सुबा पांदमदा रजाए इलाही अल्लाह गी रजा अल्लाहना याबीबा अल्लाहना याबीबा दो मधु फंगजबा मसी ज़कात की अनि सुबा पांदमने अल्लाह रब्बुल इज्जत ना करी आइरी इन्नमा नुतइमुकुम लिवजहिल्लाहि ला नुरीदु मिनकुम जज़ाअन वला शुकुरा अखोइन नहाकपो सुकना तंगी अल्लाहना पाम्बीनबा खक्किदमक्ता अल्लाहना याबीनबा खक्किदमक्ता पिजबनी ला नुरीदु मिनकुम पामदे नखोइदगी जज़ाअन महै अमता वला शुकुरा अमसुंग नखोइना तौबिमत उत्पीरंबा अइबु थागतलंबा अदुसु पामदे हारिबा असिदगी मसे ज़कात पीबा मी अमना फोंदोकदबा ज़कात पीबा मी अमगी वखलदा लैगदबा सदका तौबा मी अमगी चाक पिजबा मी अमगी वखलदा लैगदबा अदुगुमलबा चौबा वखलोन अमनि था क्वांग वखलोन अमनि हारिबसे करी हाइना इन्नमा नुतइमुकुम लिवजहिल्लाह नखोइदा पिजरिबसे नखोइदा पिजरिबसे सुकना तंगी अल्लाह खकना याबीनबगी दमक्तनी मसी वखलोन से अखोइना कनागुम्बा मी अमदा इसिंग ग्लास अमखक्ता पिथक तारगसु लैगदबने अइना मी अमदा चाक पिजरगा मागी मतम लौबा नत्रगना माबो कैदौबा अदगी अइगी दमक्ता दुआ तौबीरमनबगी वखल सुकुम्बो वखल से अमा फौबा अखोइना थंबा यादे अइगी अमलदो अल्लाहना याबीनबगी दमक्ता इन्नमा नुतइमुकुम लिवजहिल्लाह अवोई बमक अखोइना नखोइबु पिजरिबसे सुकना तंगी अल्लाह खक्किदमक्तनी अल्लाह खकना याबीनबगी दमक्तनेबा मरमसिना ला नुरीदु पामदे मिनकुम नखोइदगी जजा अं वला शुकुरा महिसु हाइबदि अइना पिजरबदो मदुगी महि अमा लमनमन हाकना खुमलक्पा अइदंगोंदा अइगी मतेंग पांगलक्पा नत्रगना मदुगी ममल पिरंबा मसे अइना पामदे वला शुकुरा अमसुंग अइना पिजबगी दमक्ता तौबिमर उटलंबा अइगी दमक्ता करिबमा तौबिरंबा अइबु थागत पिरंबा अइंगोंदा वाह हाइबिरंबा मदुगी दरकार सु लैते ज़कात पीरिबा मी अमना अल्लाह गी याजबा अल्लाहना पाम्बा अल्लाह गी रजा दो मा मसाना लौसिनजै मसाना फंगजैबा मरमसिना ज़कात पीबा मतमदा अल्लाह गी अपाम्बा हाइबसिगी अहियनबदा पांदम अमा फावबा अखोइना थंबोइदबनी ज़कात पीरिबा मीसिंगना अमसुंग ज़कात लौरिबा मीसिंगना मसागी हकनेबा लौरिबदु अदुना ज़कात पीरिबा मीसिंगना ज़कात पिफमसिंग हाइबदि लाइरबसिंग असे मखोइसु हंथना खनबा यादेबा करिगुम्बा ज़कात पीरिबा मी अदुना मागी पिफम अदुबु हंथना खल्लबा नत्रगना माबु ज़कात खरा मतेंग पांगलगा मंगोंदा उसे थवैदबा नत्रगना माना करिगुम्बा खरा इज्जत खरा पिरकपगी एक्सपेक्ट तौरबा थाजबा थमलबा आशा थमलबा अदुबा तारगदि मागी ज़कात तो मुल लोइदोरिबने अदुना अनिमक अल्लाह गी रजा गी दमक्तनेबा अमना अल्लाहना पाम्बीनबगी दमक्ता पीरिबनी अमना मसागी हक लौरिबनेबा अमना फरज पांगथोकपा अमना मसागी हक लौजबा मरमसिना हारिबा वखलोन से मसे अखोइना ज़कात पीबा मतमदा सदका पीबा मतमदा खैरात पिथोकपा मतमदा अखोइदा लेंगदना लैगदबा थाक वांगना लैगदबा वखलोनी अल्लाहना कावहंदबा ओइसनु सुमाइना तौदुना ज़कात सदका खैरात सदकातुल फित्र कुर्बानी हारिबा इस्लाम गी कथोकपगी पिथोकपगी वखलोनसिंग असिना समाज अमा तंगदु लैताबा चौखटपा चप मानना थाक मानना चौखटपगी अदुगुमलबा चौबा मरम अमसु ओइहल्लेबा मसे अखोइना करिगुम्बा भाब तारगा पुंगनमकना अमल तौबा तारगदि अखोइ मुसलमान सिंगना लैरिबा मसिंग यामना लैरिबा नत्रगना मसिंग खरा यामना लैरिबा तारगदि अदुग मुसलमान लैरिबा फम खुदिंगमक असे चौखटपा ओइगदबनी मफमदा लाइरबल अमत्ता लैफम थोकतेबा करिगुम्बा अखोइना इस्लाम गी रूल सिंग इस्लाम गी निजाम सिंग चटना कांगलोन सिंग असिगो अखोइना खंगनबा होतनरबा अमसुंग अदुना पुंग फाना चटपा तारगदि इस्लामना पीरिबा निजाम असे मसे पुंगनमक असि हदि कथोकपगी पिथोकपगी पीरिबा निजाम सिंग असे मतेंग पांगनबगी पीरिबा इस्लामना थमलिबा चटना कांगलोन सिंग असे मसेगी पांदम से अमत्ता गाइबा ताइबंग पान असिगोइना अखोइगी कैपिटल असे अखोइगी स्टेट की कंट्री की ओइबा कैपिटल की फिबम असे सेल थोंगी फिबम असे मसिगिसी अखोइगी इकोइ कोइना लैननबा मानना लैननबगी चटना कांगलोन ngaktaनेबा सूरा हसरदा मसिगी मतंगदा अल्लाहना पनबिरिबनी करी हाइना कैला यकुना दूला बैनल अगनिया मिनकुम इस्लामना मसिगी ज़कात से सदका खैरा से करिगी दमक्ता थंबिरिबनो कै मसिगी दमक्ता ला यकुना दौलतन हाइबदि अखोइगी इना कैरा खुनबसिंगी मरक्ता लंथुम मसिल मखोइदा खक लैतनबगी दमक्ता बैनल अगनिया मिनकुम नखोइगी मनुंगदगी इना कैरा खुनबा खरा अदु खक्तदा लंथुम से कोइरगा लैतनबगी दमक्तनेबा इस्लामना पीरिबा निजाम असे अदुन अखोइना भाब तागदबनी अखोइगी कैपिटल हाइबसे स्टेट अमगी कंट्री अमगी कैपिटल हाइबसे मसि करिनो अखोइ हक्सांग मियोइबगी बॉडी अमगुम्बनेबा
ꯑꯗꯨꯒ ꯀꯦꯄꯤꯇꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯈꯔꯗ ꯏ ꯑꯁꯤ ꯌꯧꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯌꯦꯕ ꯃꯐꯝꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯦ ꯀꯥꯟꯅꯗꯕ ꯑꯣꯏꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯁꯣꯛꯆꯜꯂꯛꯂꯒ ꯍꯛꯆꯥꯡ ꯃꯁꯥ ꯄꯨꯝꯕꯁꯦ ꯃꯥꯡ ꯇꯥꯛꯍꯜꯂꯦ ꯑꯗꯨꯅ ꯂꯟ ꯊꯨꯝ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯃꯈꯨꯠꯇ ꯀꯣꯏꯗꯅ ꯂꯩꯔꯕ ꯑꯄꯥꯏꯕ ꯈꯔꯅ ꯄꯥꯏꯈꯠꯂꯒ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯣ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯉꯝꯂꯔꯣꯏꯗꯕꯅꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯦꯠ ꯑꯃ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯇꯧꯕꯒꯤ ꯗ꯭ꯔꯛ ꯀꯥꯔꯣꯕꯥꯔ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯍꯨꯔꯥꯟꯕꯒꯤ ꯂꯥꯛꯄ ꯐꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯤ ꯌꯨꯠ ꯅꯍꯥ ꯄꯥꯈꯪ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯐꯝꯂꯒ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯃꯣꯕꯥꯏꯜ ꯒꯦꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯧꯅꯔꯤꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯔꯛꯇꯕ ꯑꯄꯥꯏꯕ ꯈꯔꯅ ꯄꯥꯏꯔꯒ ꯂꯩꯈꯤꯕ ꯃꯈꯥ ꯇꯥꯕꯁꯤꯡ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯌꯦꯡꯕꯤꯔꯛꯇꯕ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤꯅꯦꯕ ꯑꯗꯨꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨ ꯇꯣꯏꯅ ꯍꯥꯏ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯩ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯕꯗꯅꯥꯝ ꯇꯧꯋꯦ ꯁꯨꯅꯤꯡꯗꯕꯒꯤꯅꯤ ꯃꯔꯧ ꯇꯟꯕꯒꯤꯅꯤ ꯍꯩꯇꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨ ꯃꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ 25% ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯐꯅ ꯀꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯅꯕꯒꯤ ꯃꯌꯨꯝ ꯁꯥꯖꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯖꯗꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯈꯖꯤꯛꯇꯪ ꯍꯣꯠꯅꯔꯨꯕꯗ ꯃꯄꯥ ꯆꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯪꯅꯨꯡꯇ ꯅꯨꯡꯉꯥꯏꯈꯤꯕ ꯃꯥꯒꯤ ꯂꯝꯕꯤ ꯄꯪꯍꯥꯡꯇ ꯍꯥꯡꯗꯣꯛꯈꯤꯕ ꯃꯁꯤ ꯗꯨꯅꯤꯌꯥꯒꯤ ꯅꯤꯖꯥꯝ ꯑꯃꯅꯦꯕ ꯑꯜꯂꯥꯍꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯅꯤꯖꯥꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯏꯅꯥꯛ ꯈꯨꯟꯕꯇ ꯑꯣꯏꯔꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯕꯒꯤ ꯀꯔꯤ ꯃꯍꯥꯎꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯅ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯄꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯕꯁꯤꯡꯗꯒꯤ ꯊꯕꯛ ꯂꯧꯕꯒꯤ ꯑꯗꯨꯒꯤ ꯃꯍꯥꯎꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯐꯪꯒꯅꯦꯕ ꯏꯅꯥꯛ ꯈꯨꯟꯕꯇ ꯑꯣꯏꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯣꯏꯕ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯄꯣꯛꯂꯛꯄꯒ ꯃꯥꯒꯤ ꯈꯨꯠꯇ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯕ ꯁꯣꯇꯣ ꯃꯤꯔꯥꯁꯇ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯃ ꯁꯥꯒꯠꯆꯕ ꯉꯝꯃꯣꯏꯕ ꯀꯔꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕꯇ ꯉꯥꯏꯔꯕꯅꯤꯅ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯃꯤꯁꯇ꯭ꯔꯤ ꯊꯤꯔꯨꯅꯤ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯤꯔꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯥꯏꯔꯕꯇ ꯑꯣꯏꯔꯦꯅ ꯈꯜꯂꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯍꯥꯎ ꯑꯃꯠꯇ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯍꯤꯛꯃꯠ ꯑꯃꯅꯤ ꯋꯤꯁꯗꯝ ꯑꯃꯅꯤ ꯃꯁꯤꯗ ꯂꯣꯠꯂꯤꯕꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯑꯅꯤꯃꯛ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯍꯟꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯑꯩ ꯃꯨꯛ ꯂꯣꯏꯗꯕꯅꯤ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯤ ꯍꯥꯏꯅ ꯅꯪꯅ ꯄꯩꯁꯥ ꯂꯨꯄꯥ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ 5 ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕꯤꯔꯝꯂꯒ ꯅꯪꯅ ꯂꯨꯄꯥ 1,000 ꯅꯠꯇ꯭ꯔꯒ 2,000 ꯄꯤꯔꯤꯕꯗꯣ ꯃꯗꯨ ꯅꯪꯒꯤ ꯄꯩꯁꯥꯗꯨꯗ ꯅꯥꯄꯜ ꯇꯧꯒꯅꯨ ꯍꯥꯃꯜ ꯇꯧꯒꯅꯨ ꯃꯤ ꯀꯧꯕ ꯖꯥꯠ ꯑꯃꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯃꯥꯒꯤ ꯃꯇꯝ ꯅꯪꯒꯤꯗꯃꯛꯇ ꯊꯥꯖꯜꯂꯝꯂꯤꯕꯅꯦꯕ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯃꯜ ꯄꯤꯕ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯇꯝ ꯄꯤꯕ ꯉꯝꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯄꯣꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯑꯃꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯈꯟꯒꯗꯕꯅꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯈꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯑꯁꯦ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯃꯈꯨꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯦꯅ ꯈꯜꯂꯣ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯄꯤꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯁꯤꯇ ꯅꯠꯇꯅ ꯖꯀꯥꯠꯀꯤ ꯄꯥꯟꯗꯝ kaya amani ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯒ ꯈꯪꯅꯕ ꯅꯨꯡꯁꯤꯔꯕ ꯏꯁꯂꯥꯝꯒꯤ ꯍꯛꯀꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯜꯂꯥꯍꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯀꯥꯠ ꯃꯇꯤꯛ ꯃꯒꯨꯟ ꯋꯥꯡꯂꯕ ꯖꯀꯥꯠ ꯐꯔꯖ ꯑꯣꯏꯔꯤꯕ ꯖꯀꯥꯠ ꯑꯁꯦ ꯃꯁꯤ ꯄꯤꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯇꯕꯁꯤꯡꯒꯤ ꯑꯔꯤꯛꯄ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯗꯨꯅꯤꯌꯥꯕꯨ ꯍꯦꯟꯖꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯨꯛ ꯑꯜꯂꯥꯍꯅ ꯀꯔꯤ ꯍꯥꯏꯕꯤꯔꯤ ꯌꯥ ꯑꯌꯨꯍꯜꯂꯗꯤꯅ ಆಮನು إن كثيرا من الأحبار والرهبان ليأكلون أموال الناس بالباطل ويصدون عن سبيل الله والذين يكنزون الذهب والفضة ولا ينفقونها في سبيل الله فبشرهم بعذاب أليم هو إيمان ياربسين إيمان پورقلبسين أويبمك هوكيبا أمسين أهل كتابسين दुर्वेशसिंगी हाइबदी अल्लाहगी इबादत मपुनसी लेंजरबा मीसिंगी लंबोइबसिंगी मखोइगी लंथुमसिंग असे मखोइना अरानबा मोंगदा मतपीरमेबा वयसुद्दूना अन सबीलिल्लाह अमसुंग अल्लाहगी लंबीदा चटपदगी मखोइना थिंगलम्मे वल्लदीना यकनिजुना الذهب والفضة अमसुंग अदुगुलो मियोइसिंग अदो मदुना मखोइगी उपुसिंग मखोइगी अलमारीसिंग असे पिक पिक थललम्मी सना लुपाना वला युनफिकूनहा फी सबीलिल्लाह अमसुंग मदुबु सिजिनरमदे पिथोकलमदे अल्लाहगी लंबीदा कथोकलमदे फबश्शिरहुम बिअजाबिन अलीम मखोइदा पाउ पियु तमथीबा यामना तमथीबा चैराक अमगी मखोइदा करी पियु पाउजेल पियु सिनि हारिबस अल्लाह रब्बुल इज्जत ना हौकिबा बनी इस्राएल गी मतंगदनी हारिबा आयात असिता पनबिरिबसि अहले किताब सिंगी मतंगदनी यहूदी अमदी नसरानी सिंगी मतंगदा हाइबदि मतमदुदा मखोइना अखोइगी दुर्वेश इस्लामदा अखोइगी दुर्वेश हारगदी सूफी सिंग अल्लाहगी लंबीदा मखलूक सिंगी सेवा तौरगा अल्लाहगी लंबीदा पुंसी लेंजबा मीसिंग अल्लाहगी दमक्ता मसागी कथोक चक्रबा दुनियागी पुंसीबु खोंखाता थमख्रबा मीसिंग अदु रहबानी
ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯃꯠꯄꯤꯔꯝꯃꯤ ꯃꯨꯟꯕꯤꯔꯝꯃꯤ ꯂꯥꯛꯄꯤ ꯐꯣꯏꯕꯤꯔꯝꯃꯦꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯑꯆꯨꯝꯕ ꯇꯧꯖꯕ ꯑꯆꯨꯝꯕ ꯁꯟꯗꯣꯛꯆꯕ ꯃꯁꯤꯗꯁꯨ ꯃꯈꯣꯏꯅ ꯊꯤꯡꯕꯤꯔꯝꯃꯦꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯎꯄꯨꯁꯤꯡ ꯃꯈꯣꯏꯒꯤ ꯇꯤꯖꯣꯔꯤꯁꯤꯡ ꯑꯁꯦ ꯄꯤꯛ ꯄꯤꯛ ꯊꯝꯂꯝꯃꯤ ꯃꯁꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯣꯂꯥꯌꯣꯟ ꯐꯦꯀꯨꯅꯍ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯄꯤꯊꯣꯛꯂꯝꯗꯦ ꯀꯠꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯗꯦꯕ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯐꯕꯁꯤꯔꯍꯨꯝ ꯕꯤ ꯑꯖꯥꯕꯤꯟ ꯑꯂꯤꯝ ꯃꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯕꯅꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯇꯝꯊꯤꯕ ꯑꯖꯥꯕ ꯑꯃꯒꯤ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯑꯃꯒꯤ ꯄꯥꯎ ꯇꯝꯕꯤꯔꯣ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯑꯀꯥ ꯁꯜꯂꯜꯂꯥꯍു ꯑꯂꯩꯍꯤ ꯋꯥ ꯑꯂꯤꯍꯤ ꯋꯁꯜꯂꯝꯗ ꯍꯥꯏꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯁꯨꯔꯥ ꯑꯠ-ꯇꯧꯕꯥ ꯁꯨꯔꯥ ꯇꯧꯕꯥꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯖꯀꯥꯠ ꯄꯤꯊꯣꯛꯇꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯗꯥꯟ ꯃꯦꯍꯁꯔꯗ ꯃꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯥꯅ ꯋꯥꯒꯗꯕ ꯐꯤꯕꯝ ꯑꯗꯨꯁꯨ ꯄꯟꯕꯤꯔꯤ يوم يحمى عليها في نار جهنم فتقوى بها جباههم وجنوبهم وظهورهم هذا ما كنزتم لأنفسكم فذوقوا ما كنتم تكنزون الله سورة التوبة هايبيربني يوم يحمى عليها ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯧꯕꯒꯅꯦꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯖꯍꯟꯅꯝꯒꯤ ꯃꯩꯗ ꯂꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟꯣꯟꯕ ꯃꯈꯣꯏ ꯂꯧꯒꯅꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯐꯠꯇꯨꯀꯨꯋꯥ ꯕꯤꯍꯥ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯣ ꯅꯞꯁꯟꯕꯤꯒꯅꯤ ꯇꯩꯁꯤꯟꯕꯤꯒꯅꯤ ꯊꯣꯝꯖꯤꯟꯕꯤꯒꯅꯤ ꯀꯗꯥꯏꯗ ꯖꯤꯕꯥꯍꯨꯍꯨꯝ ꯋꯖꯨꯅꯨꯕꯨꯍꯨꯝ ꯋꯖꯨꯍꯨꯔꯨꯍꯨꯝ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯑꯣꯏꯗꯒꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯅ ꯇꯨꯡꯁꯤꯜꯂꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯣ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯃꯗꯨ ꯖꯍꯟꯅꯝꯒꯤ ꯃꯩꯗ ꯂꯥꯟꯅ ꯏꯛꯑꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯣꯏꯒꯤ ꯌꯦꯠꯑꯣꯏꯗ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯊꯣꯝꯖꯤꯟꯕꯤꯒꯅꯤ ꯃꯗꯨꯒ ꯃꯈꯣꯏ ꯏꯛꯀꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯖꯥ ꯃꯥ ꯀꯅꯖꯇꯨꯝ ꯍꯥꯏꯗꯤ ꯃꯁꯤ ꯅꯈꯣꯏꯅ ꯄꯩꯁꯤꯜꯂꯝꯕꯁꯤꯡ ꯑꯗꯨꯅꯤ ꯂꯤ ꯑꯟꯐꯨꯁꯤꯀꯨꯝ ꯅꯁꯥꯒꯤꯗꯃꯛꯇ ꯐꯖꯨꯀꯨ ꯃꯥ ꯀꯨꯟꯇꯨꯝ ꯇꯛꯅꯤꯖꯨꯟ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯍꯥꯎ ꯇꯪꯂꯣ ꯃꯥ ꯀꯨꯟꯇꯨꯝ ꯇꯛꯅꯤꯖꯨꯟ ꯅꯈꯣꯏꯅ ꯄꯩꯁꯤꯜꯂꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯒꯤ ꯑꯜꯂꯥꯍꯅ ꯍꯁꯔꯒꯤ ꯃꯩꯗꯥꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯅ ꯅꯨꯡꯁꯤꯅ ꯇꯨꯡꯁꯜꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯏꯛꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯅꯞꯁꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯁꯥꯁꯦ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯁꯤꯒꯤ ꯂꯟ ꯊꯨꯝ ꯑꯁꯤꯅꯤ ꯅꯈꯣꯏꯅ ꯄꯩꯁꯤꯜꯂꯝꯂꯤꯕ ꯇꯨꯡꯁꯤꯜꯂꯝꯂꯤꯕ ꯑꯗꯣ ꯃꯁꯤꯃꯛꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯤꯁꯨ ꯏꯁꯂꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯕꯁꯤꯁꯨ ꯈꯜꯂꯣꯏꯗꯕꯅꯤ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯜꯂꯥꯍꯅ ꯑꯩꯅ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯏꯁꯥꯗꯁꯨ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯏꯁꯂꯥꯝꯅ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯑꯇꯣꯞꯄꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯆꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯨꯁꯇꯍꯕ ꯑꯣꯏꯕ ꯐꯔꯖ ꯑꯣꯏꯕ ꯋꯥꯖꯤꯕ ꯑꯣꯏꯕ ꯍꯛꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯄꯥꯡꯊꯣꯛꯂꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯁꯨ ꯑꯆꯧꯕ ꯑꯜꯂꯥꯍꯒꯤ ꯅꯤꯌꯃꯠ ꯑꯃꯅꯤ ꯃꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯔꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯤꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯁꯨꯔꯥ ꯑꯃ ꯄꯔꯥꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯁꯣꯜꯂꯤꯕꯗꯨꯅꯤ ꯑꯜꯍꯥꯀꯨꯃꯨꯠ ꯇꯀꯥꯁꯨꯔ ꯍꯠꯇꯥ ꯖꯨꯔꯇꯨꯃꯨꯜ ꯃaqabir ꯂꯟ ꯊꯨꯝꯒꯤ ꯅꯨꯡꯁꯤꯕꯅ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯥ ꯑꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯋꯤ ꯍꯥꯏꯕꯗ ꯅꯈꯣꯏ ꯀꯕꯔ ꯌꯧꯋꯦꯕ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯅ ꯂꯟ ꯊꯨꯝ ꯑꯁꯤꯒꯤ ꯅꯤꯁꯥꯗ ꯃꯁꯤꯕꯨ ꯐꯪꯖꯅꯕ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅꯕ ꯍꯣꯠꯅꯕ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕ ꯃꯁꯤꯒꯤ ꯂꯝꯖꯦꯟ ꯇꯥꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯀꯕꯔ ꯌꯧ ꯐꯥꯎꯕꯁꯦ ꯃꯈꯣꯏꯅ ꯂꯦꯞꯇꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯇꯥꯟꯕꯗꯒꯤ ꯍꯧꯔꯒ ꯇꯥꯟꯕꯗ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯇꯥꯜꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯐꯪꯕ ꯉꯝꯗꯦꯕ ꯑꯅꯥꯕꯗꯤ ꯂꯥꯏꯔꯕꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕꯗꯁꯨ ꯂꯥꯛꯏ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯥꯌꯦꯡꯕ ꯇꯥꯔꯒꯁꯨ ꯋꯥꯕꯗꯤ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯍꯛꯆꯥꯡꯗ ꯐꯪꯂꯤꯕ ꯑꯋꯥꯕꯗꯤ ꯃꯔꯝ ꯑꯁꯤꯅ ꯂꯟ ꯊꯨꯝꯒꯤ ꯍꯛꯁꯤꯡ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯀꯗꯕꯅꯤ من أدى زكاة ماله فقد ذهب عنه شره ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯖꯀꯥꯠ ꯄꯤꯊꯣꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯛꯀꯗꯕ ꯕꯂꯥ ꯃꯨꯁꯤꯕꯠ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨ ꯃꯗꯨ ꯀꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯀꯥꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯑꯃꯈꯛꯇꯪꯅꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯁꯃꯥꯖ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯃꯥꯟꯅꯕ ꯃꯥꯍꯣꯜ ꯑꯃ ꯃꯥꯟꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯨꯁꯜꯃꯥꯟ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛꯇꯤ ꯈꯨꯟꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯀꯐꯨꯔꯥꯗ ꯋꯥꯡꯅ ꯁꯥꯔꯕ ꯑꯗꯨꯕꯨ ꯖꯀꯥꯠꯀꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯍꯪꯁꯨ ꯊꯤꯗꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯗꯨꯝ ꯆꯍꯤ ꯑꯃꯒꯤ ꯁꯨꯄꯥ ꯄꯥꯗꯕꯤꯗ ꯃꯥꯅ ꯁꯗꯀꯥ ꯈꯔ ꯇꯧꯊꯣꯛꯄ ꯄꯤꯊꯣꯛꯄ ꯃꯗꯔꯁꯥꯗ ꯈꯔ ꯄꯤꯊꯣꯛꯄ ꯃꯁꯖꯤꯠꯇ ꯈꯔ ꯄꯤꯊꯣꯛꯄ ꯑꯃ ꯇꯧꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤꯁꯤ ꯇꯧꯔꯒ ꯖꯀꯥꯠꯀꯤ ꯍꯛ ꯄꯥꯡꯊꯣꯛꯂꯝꯗꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯤꯁꯥꯕ ꯄꯥꯗꯕꯤꯗ ꯖꯀꯥꯠꯀꯤ ꯅꯤꯌꯠ ꯇꯧꯗꯕꯤꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯂꯣꯏꯅ ꯀꯠꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯜꯂꯤꯕ ꯖꯀꯥꯠꯀꯤ ꯐꯔꯖ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯨꯐꯇꯤꯌꯥꯅꯦ ꯀꯤꯔꯥꯝꯁꯤꯡꯗꯒꯤ ꯖꯀꯥꯠ ꯄꯥꯊꯣꯛꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯀꯨꯞꯊꯅ ꯍꯪꯒꯗꯕꯅꯤ ꯀꯔꯝꯕ ꯄꯣꯠꯁꯛꯁꯤꯡꯗ ꯖꯀꯥꯠ ꯄꯤꯊꯣꯛꯄ ꯇꯉꯥꯏ ꯐꯗꯕ ꯂꯩ
ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯛꯇꯅꯤꯅ ꯈꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ, ꯁꯅꯥ ꯂꯨꯄꯥ ꯈꯛꯇꯗꯅꯤ ꯍꯥꯏꯅ ꯈꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯥꯏꯜꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯔꯒ ꯅꯩꯅꯒꯗꯕꯅꯤ. ꯀꯅꯥꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯖ ꯑꯣꯏꯕꯅꯣ, ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯕꯅꯣ, ꯀꯅꯥꯗ ꯖꯀꯥꯠ ꯄꯤꯕꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏ ꯃꯈꯜꯁꯤꯡꯗ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯪꯒꯗꯕꯅꯤ, ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯒꯗꯕꯅꯤ. ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛꯅ ꯖꯀꯥꯠꯀꯤ ꯃꯁꯥꯏꯜ ꯈꯪꯒꯗꯕꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯏꯅꯥꯛ ꯈꯨꯜꯂꯕ ꯖꯀꯥꯠ ꯐꯔꯖ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯀꯨꯞꯄ ꯃꯁꯥꯏꯜꯁꯤꯡ ꯈꯪꯒꯗꯕꯅꯤ. ꯌꯥꯝꯅ ꯀꯨꯞꯈ꯭ꯔꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯐꯇꯤꯌꯥꯅꯤ ꯀꯤꯔꯥꯝꯁꯤꯡꯗ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯍꯥꯏꯔꯒ ꯖꯀꯥꯠ ꯄꯥꯍꯟꯕ ꯃꯇꯝꯗꯁꯨ ꯂꯣꯠꯁꯤꯜꯂꯣꯏꯗꯕꯅꯤ. ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯀꯔꯝꯕ ꯄꯣꯠꯁꯛꯁꯤꯡꯗ ꯖꯀꯥꯠ ꯁꯦ ꯄꯥꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯍꯪꯂꯒ ꯑꯩꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯖꯀꯥꯠ ꯄꯥꯕ ꯌꯥꯕ ꯌꯥꯎꯔꯒꯗꯤ, ꯍꯥꯏꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯦꯁ ꯑꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯁꯔꯇꯤꯐꯤꯀꯦꯠ ꯑꯣꯏꯅ ꯂꯩꯕ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯤꯌꯥꯔ ꯃꯥꯔꯀꯦꯠꯇ ꯊꯥꯖꯤꯜꯂꯒ ꯂꯩꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯇꯣꯞꯄ ꯂꯩꯈꯤꯕ, ꯑꯗꯒꯤ ꯂꯣꯟꯒꯤ ꯑꯣꯏꯕ ꯄꯩꯁꯥꯁꯤꯡꯗ ꯀꯔꯝꯕ ꯂꯣꯟꯒꯤ ꯁꯔꯨꯛ ꯀꯌꯥꯗ ꯖꯀꯥꯠ ꯑꯣꯏ, ꯀꯌꯥꯗ ꯁꯔꯨꯛ ꯖꯀꯥꯠ ꯆꯟꯅꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯁꯨꯅ ꯍꯥꯏꯔꯒ ꯃꯨꯐꯇꯤꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯥꯞ ꯑꯃ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯀꯥꯠ ꯑꯁꯨꯛ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤꯒꯤ ꯃꯁꯥꯏꯜꯁꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯊꯣꯛꯀꯗꯕꯅꯤ. ꯑꯗꯨꯒ ꯃꯁꯥꯏꯜ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯪꯒꯗꯕꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯖꯀꯥꯠꯁꯦ ꯖꯀꯥꯠ ꯍꯥꯏꯕ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯍꯦꯛꯇ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩ ꯖꯀꯥꯠ ꯄꯤꯊꯣꯛꯈ꯭ꯔꯦꯅ ꯋꯥꯏꯁꯪꯒ ꯂꯩꯊꯣꯛꯄ ꯌꯥꯗꯦ. ꯖꯀꯥꯠꯀꯤ ꯃꯥꯃꯂꯥ ꯑꯁꯤꯗꯤ ꯖꯀꯥꯠ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯥꯅ ꯄꯤꯊꯣꯛꯈ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯥꯔꯤꯐ ꯍꯥꯏꯕꯗꯤ ꯖꯀꯥꯠ ꯌꯧꯐꯝ ꯊꯣꯛꯂꯤꯕ ꯂꯥꯏꯔꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯌꯧꯔꯤꯕ꯭ꯔꯥ ꯌꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯊꯤꯖꯤꯟꯒꯗꯕꯅꯦꯕ. ꯑꯗꯨꯅ ꯋꯥꯏꯁꯪꯂꯒ ꯑꯩꯗꯤ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯦ. ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯉꯁꯤ ꯃꯁꯥꯏꯜ ꯈꯪꯗꯕ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯐꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯕ, ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯗ ꯁꯥꯕꯒꯨꯝꯕ, ꯃꯗ꯭ꯔꯁꯥ ꯁꯥꯕꯒꯨꯝꯕ, ꯑꯗꯒꯤ ꯃꯗ꯭ꯔꯁꯥꯒꯤ ꯎꯁꯇꯥꯗꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯕꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯁꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯀꯌꯥ ꯑꯃ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯨꯞꯊꯅ ꯍꯪꯁꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯄ, ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯐꯔꯖꯁꯨ ꯑꯗꯥ ꯑꯣꯏꯔꯝꯗꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯥꯟꯅꯩ? ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯥꯏꯜ ꯈꯪꯅꯕ ꯍꯣꯠꯅꯁꯤ. ꯑꯗꯨꯒ ꯃꯁꯥꯏꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯇꯝꯒꯗꯕꯅꯤ. ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛꯅ ꯑꯌꯥꯝꯕ ꯃꯑꯣꯡꯗ ꯇꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯀ ꯇꯧꯖꯔꯤꯕ ꯑꯁꯤ. ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯔꯝꯖꯥꯟ ꯃꯇꯨꯡ ꯗꯦꯠ 10ꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ. ꯃꯁꯤꯗ ꯅꯃꯥꯖꯀꯤ, ꯔꯣꯖꯥꯒꯤ, ꯖꯀꯥꯠꯀꯤ, ꯑꯀꯤꯗꯥꯒꯤ, ꯀꯨꯔꯥꯟ ꯁꯣꯟꯕꯒꯤ, ꯅꯨꯔꯥꯅꯤ ꯀꯥꯏꯗꯥ, ꯑꯃꯗꯤ ꯕꯦꯁꯤꯛ ꯎꯔꯗꯨ, ꯑꯔꯕꯤ, ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯔꯥꯏꯕ ꯃꯑꯣꯡꯗ PPT ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯂꯒ ꯃꯌꯥꯝꯗ ꯇꯥꯛꯀꯗꯧꯔꯤꯕꯅꯤ. ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯀꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯃꯁꯥꯏꯜꯁꯤꯡ ꯈꯪꯅꯤꯡꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯃꯦꯟꯗ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯇꯧꯕꯤꯔꯛꯎ. ꯑꯗꯨꯒ ꯏꯟꯁꯥꯜꯂꯥ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯥꯍꯪ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯈꯔ ꯌꯥꯝꯕꯒ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯃꯨꯛꯀ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯅꯕ ꯍꯣꯠꯅꯒꯦ. ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯖꯀꯥꯠꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯍꯟꯕꯤꯕ ꯑꯃꯗꯤ ꯖꯀꯥꯠꯀꯤ ꯃꯁꯥꯏꯜꯁꯦ ꯈꯪꯍꯜꯂꯒ ꯃꯥꯒꯤ ꯍꯛꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ. ꯋꯃꯥ ꯑꯂꯩꯅ ꯏꯜꯂꯜ ꯕꯂꯥꯒ.